Singi lamjing makada thiba humba ki thabak sathakre hariba thiba humba aduda aina yadaba drug lalon bani haiba miyoi nupa ama nupi ama kodin yawba cough syrup bottle del thaina thaba bottle chamapan kunmathoiga konana fagat pangam khrei phagalaba miyoi ani adudi Muhammad Yazuddin chahinifu apopole kidraba MD Zainan hataminu thong golapati amadi samurai latpam Rosina Devi chahi 38 Manipuri kidraba Kotimayum Priya Kumar Sharma Kaksing Sumak Laikai Ward number 11 dagi hauzikna AZ colony da lebani hairi Haraba potlam singadu AZ colony manakta leba Universal Pharma dagi fagat kibani makoi anina fongdora pugi matung inna matam kharagi mamang dagi hariba cough syrup adu aina yadaba mawong da yonduna lakpani hairi makatana hiram asida senaba sing phagat nanaba police na thabak paikat kibaga loinana pharaba miyoi ani adu potlam sing adu loinana lamphel police ta sinakre Imphal West Police ki SP Dr. S. Ibom Sagi Paktak Makhada Additional SP M. Amitna Lusingba Imphal West ki Commando ki OCP Achoba Maitena Lusingba Kangbu Amana Ngarang Namidang Wairam Pung Taruk Makhairam Tabada Imphal ki Kangsay Pung Maning Amadi Pauna Kaithil ki Tongan Tongan Mamafamda Tiba Humba ki Thabak Sathakre Hairiba Tiba Humba Aduda New Kaithil Manbidagi R Zone Kauba Amagi Machanupa Zahi Kuntra Manga Suraba Kangsay Pung Maning Dalaiba Khambagi Yoyon Famda Salesman Oiba Gairu Liamai Thobal District ki Funal Maringdagi Rosan Maringi Machanupa Zahi Kunmani Suraba Kangsay Pung Maning da Boicha Kauba Amagi Yoyon Famda Salesman Oiba Robinson Maring Ningthozam Premjit Singh Zahi Kuntaruk Apopa N Nongal Singh Phayeng dagi Soyam Deven Singh Zahi Umfu Alung Pamai Zahi Taramapal Apopa Tadui Pamai Toksem dagi Salesman Oina Thabak tawani haiba miyoi sing asidagi yongau amadi asing yamlaba tongan ba brand gi yongang bottle kaya phagat pangam khre haidi loinana miyoi nifuni thoi amasu hairiba dukan sing asida yu thaklamba thengnabadagi phagatuna makhata ba thabak lokhananaba city police ta kusinaki aduga phagalaba yu sing aduna makhata ba ain gi thabak lokhananaba lamphel excise da sinakre haina police tagi phangba paw amana hairi All Assam Manipuri Students Union Amasuna Sinduna Nepal Suba Yoksang Kumai ki Thoram Assam gi Hozai Daleba Gauranagar Playground Pangthokre Thoramaduda Saruk Yakiba Apunma Manipuri Matam Isai Kanglok Amiki member Kun Henmana Saba team ama Imphal gi Kanglage Awang Thangba Gate gi Manipur Tourism Department ki Director Tourism gi Waikhom Ivohalna Lamthakibani Amiki members sing aduna judges oiduna Yoksang Kumai adugi manungsana modern song competition amasu Pangthoki Yoksang Kumai dubu mai pakna pangthokna na phon abada All Assam Manipuri Students Union na Hozai da leiba Maira Paibi Ima Ibel Civil Society Organizations amadi club ki thongmi singna choba thodang lauki hairi Hokiba Mars ki tang kunmanga dagi kuntaret phawa numit humni supna pangthokiba Nepalak suba Yoksang Kumai aduda Sports literature amadi cultural events singna mapung oiba thoram oiki pangthokiba thoram adugi matangda amasugi advisor Phamdom Manibabu President Loitam Kajal amadi Amasul Central Committee President Nasekpam Sanahalna IS News da wafung kaya fondoraki koi olasamur kya students union amsu Hozai district ko media ko ne sinjaba Yoksang Kumai handakasina nipan suba Yoksang Kumai ni hariba nipan suba Yoksang Kumai sida akoina Manipurda amikna sei kudingi best of amikna koi Manipurda leiba koi mei misasi koi sinausu pawa sisapa dhokpagi tamsorba competition sing pathokki hab maram adumaina Manipurda amikna best of amik pathokpagumna koisu olasamur president in the district committee na pathok sabha Yoksang Kumai sida koisu amika kusun nagaraga koi state level Manipur modern song competition na handak ko yawi sida hakki mutung da koi hariba competition ko pathok participant yamu hariba sida samge tongan district sing participant kimugna koi sauya diri Soyul Karagi Mamangdagi India the Leptana COVID-19 positive Oibagi Chang Wankalapga Loinana Hokiba Tataruki Manunda India da Kwaidigi Yamna COVID-19 positive Oibethengna Kray Hokiba Pungkut Mari Asida India da Naunamioi Lissing Ohum Supna Tarataru COVID positive Oibethengna Ki Lena Asinamaram Oiragamioi Taramari Lakide Pagalapagi Chang Sada Mufidra Nepal das Miktaret Mapanda Hantara Kray
ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ ꯀꯣꯇꯤ 4,48,930,730 ꯌꯧꯈ꯭ꯔꯦ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡꯅ 19,594ꯗ ꯍꯦꯟꯒꯠꯂꯛꯈ꯭ꯔꯦ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕ ꯑꯄꯨꯟꯕ ꯃꯤ ꯃꯁꯤꯡꯅ 5,50,932 ꯁꯨꯈ꯭ꯔꯦ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯅꯥꯕ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕ ꯑꯄꯨꯟꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯀꯣꯇꯤ 4,94,912 ꯌꯧꯈ꯭ꯔꯦ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈꯤꯕ ꯑꯄꯨꯟꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯀꯣꯇꯤ 265,032 ꯍꯦꯟꯈ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ ꯂꯥꯏꯆꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯛꯍꯜꯂꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ USAꯅ ꯑꯍꯥꯟꯕ ꯏꯟꯗꯤꯌꯥꯅ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯐ꯭ꯔꯥꯟꯁꯅ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯏꯅ ꯑꯁꯥꯝꯅ ꯑꯍꯥꯟꯕ ꯃꯤꯖꯣꯔꯥꯝꯅ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯅ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤ